ngasi ayuk fong singdagi maruoiba paungsing khongkacharaga mayamda share tawjagi ahanbada Manipur da semdoklaba boiler kg amada lupa chamaga nifu fawba yole yengi mamal hong tharakpadigi miyam haraunare yen loibasingna kapnare Manipur da hawkiba matam kharasida yengi mamal angakpa phangna hantharakpadigi yen chaba miyoi kaya haraunare aduga yen loiduna imung punariba miyoi kayadi Selep hanjinba ngamdabadagi kapnare khanghaudana yengi mamal hantharaklibasigi maramdi miyoi kharana mapalamdagi ahongba mamalda phangba yensing pusilakpa amasum Haryana Andhra Pradesh Punjab na singba mafam kyadagi marum kokpa loikraba scientific culture tawraga puthokpa yenbising Manipur pusilaktuna ahongba mamalda yolakpanani hainasu phongdorakli atopa paw manamu Rajen Mairosang sing hangnaba cabinet puthoktuna khanaragani Manipur COVID-19 license sandorakpa horakpa sahi sigi March thadagi anganba matamdagi hauna state asida lairiba mahiloisang punamak thong londuna thamlibasi hangdokpa yaragadra haibadu state cabinet puthoktuna khanaragani han education minister Sorokhaibam Rajena Pauksi asida phongdorakli thajaba yaba pawgi source amagi matung ina state cabinet ki mifam lakliba December 8 Senapati district headquarter da phamgadori basida school sing hangadra natragan hangkhiroidra haibigi matangda khanabagi agenda yaw haibadudi haujingmaki oinadi laptop leitri hairi Pauksi asiga khanana wari sanabada minister na hai COVID-19 license asina maram oiraga matam sangna mahiroisang sing thong hangba yadana leirakli phibam asida apikpa class singna tongana thamlaga class 10 amadi 12 loinana graduate amadi master gi thakta mahi tamlibasingi oinadi examination pangthokpa yadaba phibam ama leiri Lower class singi oinadi promotion piba yarabasu higher class sing asidi promotion piba yadabana exam pangthokpagi tangai phadaba leigani CBSE amadi leba asigi atai state singda mahiroisang sing hangdonabagi wafam naba horaklabanina center dagi ayabe hek phanglakpa matamda mahiroisang sing hektama hangdokpa yanaba sem saduna leiribani masigidamak lokhatpam thokpa thawrang kudimak sem saduna leiri Mana makhata na hai lairiba phiba masida kari thaudang lokhotpa yabage haibadu chief minister gi thakta khanabaga loinana cabinet mifam puthoklaga warem ama lawgani haina mana makhata khi amaromda press na phangwa paw amana hai Manipur gi mahiroisang sing asi class tobigi ayabe hek pirakpada hangdokpa yanaba standard operating procedure ama sembaga loinana masi aroiba tangkakta leire nona mahiroisang sing hangdoknabagi SOP asi cabinet mifam puthoklaga cabinet ki aba phanglaba matungda mahiroisang sing asi hangdoknabagi thabak paikhatkadoribani hauji ki oina state asida lairiba mahiroisang sing adu hangdoknabagi matangda lenga ki oiba ferep lawba leitri hauji lairiba COVID-19 license asigi phibam yengdaba yadaba lei kariguma mahiroisang sing hangdokluba matamda problem thoknaba masa oirakpa yabana lengana kupna khanari adumainama center na hek ayaba pirakpa matamda mahiroisang sing hangdokpa yanaba thorang punamakti sem saduna leiri hairi hauji phawbi oina kariguma mahiroisang sing asi hangdokpagi ayaba phangbaga matam Panglabadi, Ha Ohumgi Manunda, syllabus Lucian Yanaba class 1 Horaga, do ya Pobu in school education in Makada Ladiba, syllabus sing a si, Sada Humpu, Tensilaga, Tamhanba Madi, examination Tobu Yanana Wopamsu, Kanaba Lady Hina Paush Mahatari, Lana school creda house online Kutanga exam, Pangtonabagi, Wopam Amalak Libasigi, Matanga, Pau Shinahai. Online class asi private school sing na tawrabasu lenga ki school gi mahairoi sing asi lairaba mobile lai jaba ngamdaba imungi mi mahairoi sing yawbana sap manana madugi khudong saba phanganba ngamdabagi phibamda lakpa asi yenglaga lenga ki school gi oinadi sathade adobo lanai school sing na mahairoi sing gi dama masai maranai oiba phirepta online gi khuthangda exam pangthokpadadi lenga na thingma piba leitri haina pawsna makhatana phungdorakli khasa tharakpoina to paw manamu mayum leitabadigi kaithelda Yarek libasingda MLA karam siamna blanket yenthokre masagi mayum leitabana kaithel amadi lambi gi nakalda ningtham thagi ayingba marakta ahing yarek liba miyoi singasigi ayingba kokhanbada mateng oinabagi dama langthabal sigi MLA karam siamna blanket sing yenthokre MLA oiraga constitution kaktagi thabak tawgani haiba leite laibaki thabak thoram singdasu mateng pangba yai haina MLA ke siamna phungdokre ngasi numidang oiram Imphal gi khoirambal kaithelda pangthokiba mayum makai leijadaba kaithel amadi lambi mataida ahing yarek liba miyoi singda blanket sing yenthokladuna MLA ke siamna hai COVID-19 license asigi manungda Supam nopam laitaba madi mayum makai leijadaba miyoi kya ningtham thagi ayingba khangba ngamdabadagi leikidaba kya yawra heba wafam lakpadagi mahakna madugi awaba kharadang oirabasu kokhanbada mateng oinaba blanket sing adu yenthokpani cycling
for Humanity haina khangnaba cyclic ron film na luchingba team amana hawkiba tha tare nipan rom asi lisang sitna mayum makai leijadaba kaithel amadi lambi da yarek liba miyoi sing asigi damak sana thanaba polam sing phanganduna lagli asiguma miyang gi damak lokhot liba thabak thorom sing asi maki maikei digi thagali haiki ke samna makha tana hai ron amadi maki team na sangsil liba thabak thorom sing asina mapung oina covid-19 na maram oiraga supham nopam leitabada miyoi kya kaya sarai henbadagi kanma ngamle loinana saningai thaningai phangdabadagi tholakpa yaba social crime sing asidagi ngakthokpa ngamalibani miyoibagi marakta mi namibu ikai khomnaba amana mabu nungsiba tarabadi maduna migagi marakta afaba mari ama sakatpa ngamgani masina migi mateng pangningba madi punna hingmina ningbagi wokal phawangani ingraba ningtham thagi ahingda aikoina phamungda tumbada aying phawbagi awaba mayu naribani asida ahing yarek liba miyoi sing asina aying basi karamna khanglangbani khanba matam oire hainasu pauksisna makhatana phongdorakli Makasa thrak poina topa maroiba pau khara namu tidim lambi da pung nifu nipan gi ban kau khre Bisnupur district ki manung chanba kwakta area ra thaknaba afaba ising phangal luhan government amadi mari lenaba authority da hanjina haijarabasu thawoi wawoi daba masum tabi dabadigi all kwakta coordinating committee na hayeng nithokaba numiki ayuk pung manga dagi tidim lambi da pung nifu nipan gi ban kau khre thasigi mapan yum jagasa numiki ayuk pung manga phawa satagadaba tidim lambi ban asida emergency servicing amadi lining laisol ga mari lenabasing di komthokani haina committee ki convener Anis Ahmad na phongdorakre hairina su makatarakli pasilak poina top maroiba paukhra namo January digi CAA thabak to onthoklaba yai BJP ki senior leader Kailas Bijoy Bargia na ngasi phongdokre madudi citizenship amendment act adu center amadi Saffron Party asina mathang jahigi January dagi thabak to onthoklaba yai BJP National General Secretary asina refugee sing awabada minungsi uttabagi dama Trinamool Congress government pu maral sikhi CAA asigi makhada refugee singda citizenship pinabagi thabak adu mathang jahigi January dagi hogani haina ekoina asa tawi haina West Bengal gi North 24 Paraganas district no more injustice haiba party ki campaign amagi nakanda mahakna pawmising da haiki Mr. Bijoy Bargia gi wofam aduda mot piraduna Trinamool Congress ki senior leader amasum state leader Firahat Hakim na BJP na West Bengal gi miyambo apang masina bu hotnari haiki BJP na citizenship ki wanto karini haina lawribano motu wasing asi citizen sing natrabadi makhoine sahi kya mathang assembly amasum parliamentary mikalda karamna bot thadaribano haina hangki haina boxi isna makhatana phongdorokli slakpoina mapalam geba yamna ngakninge oiba maru oiba paukhra namu Pakistan nupa amana laira manbadagi masa manga hatkhre Pakistan gi Lahore da leiba nupa amana laira manbadagi maki masa manga kenel amada langtharaga hatkhre haina official source aman phongdorokli police na thokhiba thawdo adugi matangda haikibada thawdo adu senariba miyu eduna laira manbadagi makna hek box ba masa manga adu kenel amada langtharaga hatkibani patoki da leiba jambar kenel amada angang manga adu langthakibada angang ani amagi haksang di phangba ngamkhre aduga ahomna thifam khangdana leidi phangraba siba angang ani adugi manungda amana masagi sei ama subada ngairiba Ahmad amadi masagi sei mari suraba pizza kauba amani Makhoi aniga siba haksang adu sakaukiga manak naknaba BS Lik Canal amadagi recover tauki aduga thifam khangdan lairiba anga ahum adu phangnabagi damakta yamna kana rescue workers sing thibagi tabak sathari police ki warol asina makhatana haikibada miyedu laira manmana maram oiraga ningba kaibadigi extreme oiraba khongthang adu lorokibani mahaki loinabiga marai taunaduna khana sainaraba matungda thawong adu satharakibani hairi hauji BS Link Canal adu thifam khangdana leiriba asiba haksang ahum phangnanabagi damakta operation makhatana sathari hainasu phongdorakli papawa manamo Pakistan na Cristian nupi ama luhongnabagi wa hawdoklubada yakhidabadagi kaptuna hatkre Pakistan gi Rawalpindi city da leiba Cristian nupi ama Muslim gi nupa amana luhongnabagi wafam yakhidabadagi nongmaina kaptuna hatkre hana radio Pakistan police ki warol palladuna phongdorakli Korol police station officer sing phongdorakibade accused oiriba Faizan kawa miye de fagat kre sirabi nupi adu Sonia kawi amadi accused aduna Rawalpindi gi Old Airport area da leibani thawdo adu da maruani senariba
Ejat kauba miyoy amasu phanabagidamukta red chathari Ejat ki mamana phongdorakibada luhongnabagidamukta proposal ama thaki adubo Sonia gi mama mapana maduda yakidi mahak atopa nupa amada luhongnabagidamukta sem saduna leire haina khangalakhi Ejatna Sonia bu mahaka miyoy aduga highway amada satminaringai matamna nongmaina kapkhi Cristian chatpa nupi masa Arzu Raja Kaubi amasu kidnap tauki hairi mahak Islam darma namduna ontolaga sei nifu mari shuraba Karachi da leba Muslim amada luhongkre hairi handaki tha kharagi matam asida rap tauba nupi phawa Christian nupi bu namduna luhongbagi thawongsing ama hengalakli pharaba nupi masa sing adu namduna Islam darma ontolaga Pakistan gi law gi makhada luhongthui hairi non profit advocacy group oiriba legal Evangelical Association Development gi Maikai digi Christian nupi kungani panom henba pharaga otnaiba Ejat manghanba amadi namduna Islam darma ontolaga lohong thokpagi thawongsing English ni taraga ni pangi November thada English ni tarama pangi June phawda sathakibagi record lai hairi henasu paukshiation makhatana phongdorakli aroi oina mayam hojik ning thamthaga oibanina khangjinbada kanaba COVID-19 gi oiba maramda mayamda waron kan share tawjage inghalaga thamba chana ba pota virus thengnabadagi miyoi nifuga humdoi quarantine tawkhre Sainagi Hailongjiang province ta inghalaga thamba chana ba posaki sample ama test tawda COVID-19 virus positive oirambadagi yamdrabda miyoi nifuga humdoi quarantine tawhonkhre haina local authorities singna phongdokhre third party inspection agency amana local trading company amadagi nauna inghalaga thamba sanaba polam amagi sample test tawbuda COVID-19 virus positive oirambadagi mathangi numite emergency response oina provincial capital Harbin gi authority singna miyoi singadu quarantine tawhonkhibane Harbin epidemic ki headquarters ki matung ina mahik chelaba inghalaga thamba chanabagi polam adu sokna samnakiba natragana naksinaba miyoi nifu humdoi thangjanamiki numida waram pung 5 tabada quarantine center singna thamki amasung miyoi samga mapana mayumda kupna senaraga lehankhi haina su pausi makhatana phongdoraglen thank you